ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯥꯟꯅꯗꯒꯤ ꯑꯅꯤꯗꯨ ꯌꯥꯅꯗꯦ, ꯇꯣꯏꯅ ꯇꯣꯏꯅ ꯈꯠꯅꯩ꯫ ꯌꯨꯝ ꯑꯃꯠꯇꯗ ꯃꯧ ꯑꯣꯏꯃꯤꯟꯅꯔꯛꯂꯤꯕꯁꯤ ꯆꯍꯤ ꯐꯅꯗꯤ ꯌꯥꯝꯂꯦ꯫ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯗꯦ, ꯑꯃꯅ ꯑꯃꯗ ꯀ꯭ꯔꯛ ꯀ꯭ꯔꯛ ꯌꯦꯡꯁꯤꯟꯅꯩ꯫ ꯈꯣꯝꯕ ꯌꯦꯟꯗꯨꯃ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯐꯅꯗꯤ ꯋꯥꯔꯦ꯫ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯍꯥꯛ ꯌꯦꯟ ꯑꯗꯨ ꯇꯥꯟꯅꯔꯤ꯫ ꯀꯨꯂꯩꯃ ꯌꯦꯅꯈꯥꯒꯤ ꯗꯥꯔꯤꯗꯨꯗ ꯂꯦꯞꯇꯨꯅ ꯈꯨ ꯈꯨ ꯀꯥꯝꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ, ꯌꯦꯟꯗ ꯑꯉꯟꯕꯗꯒꯤ ꯇꯥꯟꯅꯔꯛꯄ ꯌꯦꯟꯗꯨꯅ ꯍꯧꯖꯤꯛ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟ ꯍꯥꯏꯒꯠꯂꯛꯂꯤꯕꯁꯤꯐꯥꯎ ꯌꯦꯅꯥꯎꯁꯤꯐꯥꯎ ꯐꯥꯕ ꯉꯝꯗꯦ꯫ ꯊꯕꯛ ꯇꯧꯕꯗ ꯃꯤꯠ ꯅꯥ ꯎꯇꯣꯛꯅ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯈꯣꯝꯕ ꯅꯤꯡꯁꯥ ꯃꯄꯤ ꯍꯣꯟꯗꯨꯅ, ꯌꯥꯗꯗꯧꯔꯤꯕꯅꯤ ꯅꯪꯕꯨ, ꯃꯁꯤꯒꯤ ꯌꯦꯟꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦꯕ, ꯁꯔꯤꯠ ꯁꯔꯥꯛ ꯌꯥꯝ ꯍꯩꯈ꯭ꯔꯦ, ꯀꯅꯥꯗꯒꯤꯕꯨ ꯇꯝꯕꯅꯣ ꯈꯪꯗꯦ꯫ ꯁꯨꯝ ꯉꯥꯡꯗ ꯂꯩꯌꯦ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦ, ꯌꯦꯟꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯐꯥꯅꯕ ꯇꯧꯋꯣ꯫ ꯍꯣꯏꯍꯦ, ꯉꯥꯡꯈ꯭ꯔ ꯄꯣꯠ꯫ ꯀꯨꯂꯩꯃ ꯈꯣꯝꯕꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯕꯗ ꯋꯥꯁꯤꯜꯂꯛꯂꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯌꯦꯟꯗꯨ ꯐꯥꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯀꯨꯏꯍꯧꯗꯦ, ꯌꯦꯟꯗꯨ ꯃꯉꯛꯁꯝꯗꯨꯗ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯗꯨꯅ ꯁꯠ ꯐꯥꯈꯤ꯫ ꯐꯥꯈ꯭ꯔꯦꯅꯦ, ꯀꯥꯟꯅꯗꯦ ꯅꯨꯄꯥ, ꯑꯩꯒꯤ ꯐꯅꯦꯛꯁꯦ ꯅꯪ ꯑꯣꯏꯅ ꯁꯦꯠ꯫ ꯀꯔꯤꯒꯤ ꯍꯥꯏꯕꯨ ꯀꯩꯅꯣ? ꯅꯨꯄꯥ ꯑꯣꯏꯔꯒ ꯌꯦꯟꯁꯤꯐꯥꯎ ꯐꯥꯕ ꯉꯝꯗꯦ, ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯅꯨꯄꯥ ꯑꯣꯏꯕꯒꯤ? ꯆꯥꯕꯈꯛ ꯐꯕ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯌꯦꯟꯗꯨ ꯁꯦꯝꯕ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯗꯨꯅ ꯊꯣꯡꯒꯠꯄ ꯍꯧꯔꯛꯄꯗꯗꯤ ꯃꯇꯝꯗꯨ ꯐꯅꯌꯥꯝ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤꯗꯨ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯑꯗꯨꯒꯨꯝ ꯐꯃꯨꯡ ꯆꯪꯗꯨꯅ ꯒ꯭ꯔꯣ ꯒ꯭ꯔꯣ ꯅꯥꯀꯣꯛꯄ ꯃꯈꯩ ꯇꯨꯝꯂꯝꯕꯅꯤ꯫ ꯌꯦꯟ ꯊꯣꯡꯕ ꯃꯅꯝꯅ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗꯨꯗ ꯍꯨꯔꯨꯔꯨ ꯂꯩꯁꯤꯟꯗꯨꯅ ꯅꯝꯂꯛꯄꯗꯨꯗ ꯇꯨꯝꯅ ꯇꯨꯝꯅ ꯃꯅꯥꯇꯣꯟꯗꯨ ꯁꯨꯁꯨꯠ ꯇꯧꯅ ꯅꯝꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯅꯝꯁꯤꯗꯤ ꯀꯅꯥꯗꯒꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯃꯅꯝꯗꯨ ꯁꯨꯁꯨꯠ ꯅꯝꯂꯤꯉꯩ ꯃꯆꯥꯅꯨꯄꯤ ꯆꯍꯤ 7ꯃꯨꯛ ꯁꯨꯔꯕꯤ ꯀꯛ ꯂꯥꯎꯕꯤꯗꯨ ꯆꯪꯂꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏ, ꯏꯃꯥ, ꯅꯪ ꯑꯩꯈꯣꯏ ꯄꯥꯕꯗ ꯍꯥꯏꯔꯒ ꯑꯃ ꯁꯤꯟꯗꯣꯛꯍꯜꯂꯅꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯏꯉꯛ ꯍꯦꯛ ꯉꯛꯅ ꯈꯨꯝꯃꯤ꯫ ꯀꯔꯤꯒꯤ? ꯅꯪꯗꯤ ꯏꯃꯥ ꯍꯟꯗꯧꯅ ꯌꯦꯟꯁꯨ ꯊꯣꯡꯕꯤꯗꯦ, ꯑꯍꯥꯎꯕ ꯂꯩꯔꯛꯑꯁꯨ ꯅꯇꯣꯝꯗ ꯍꯨꯔꯥꯜꯂꯒ ꯑꯗꯨꯝ ꯆꯥꯏ꯫ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ? ꯅꯪꯅ ꯏꯃꯥ ꯑꯣꯏꯔꯒ ꯑꯍꯥꯎꯕ ꯄꯤꯖꯗꯧꯕ ꯏꯃꯥ ꯍꯟꯒꯨꯝꯕꯤ ꯑꯃ ꯑꯣꯏꯅ ꯄꯥꯕꯗ ꯍꯥꯏꯔꯒ ꯏꯃꯥ ꯑꯃ ꯁꯤꯟꯗꯣꯛꯍꯜꯂꯅꯤ꯫ ꯀꯌꯥꯗ ꯉꯛꯂꯤꯕ ꯃꯆꯥꯅꯣ? ꯍꯩꯅꯨ ꯇꯔꯦꯛ, ꯃꯃꯥ ꯌꯣꯟꯕꯤ, ꯑꯇꯣꯝꯕꯤ ꯂꯥꯛꯑꯒ ꯑꯍꯥꯎꯕ ꯆꯥꯕ ꯐꯪꯂꯅꯤ ꯀꯥꯏ ꯈꯜꯂꯤ? ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯁꯧꯒ꯭ꯔꯤꯗ ꯑꯣꯏꯔꯁꯨ ꯅꯕꯨꯛ ꯊꯟꯅꯕ ꯄꯤꯖꯔꯤꯒꯦ, ꯍꯌꯦꯡ ꯑꯇꯣꯝꯕꯤꯗꯨ ꯂꯥꯛꯂꯕꯗꯤ ꯁꯧꯒ꯭ꯔꯤ ꯀꯥꯏ, ꯅꯊꯤ ꯐꯥꯎ ꯆꯥꯕ ꯐꯪꯂꯣꯏ ꯈꯪꯉꯕ? ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ, ꯏꯃꯥꯍꯟ ꯍꯣꯏꯒꯤ ꯌꯦꯟ ꯊꯣꯡꯍꯧꯋꯦ, ꯑꯩꯈꯣꯏꯁꯨ ꯊꯣꯡꯉꯣ, ꯑꯩ ꯆꯥꯅꯤꯡꯉꯦ, ꯊꯣꯡꯉꯣ ꯍꯥꯏꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯣ ꯍꯋꯥꯏ ꯃꯅꯥ ꯊꯣꯡꯕꯗꯨꯒ ꯆꯥꯛ ꯄꯨꯈꯝ ꯑꯃꯒ ꯅꯅꯠ ꯊ꯭ꯔꯨꯠ ꯊ꯭ꯔꯨꯠ ꯇꯧꯗꯨꯅ ꯆꯥꯈꯤꯕꯗꯣ? ꯇꯞ ꯇꯥꯅ ꯆꯥꯔꯕꯗꯨ ꯐꯥꯎ ꯅꯪ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯣ? ꯍꯋꯥꯏ ꯃꯅꯥ ꯊꯣꯡꯕꯗꯨꯗꯤ ꯍꯥꯎꯇꯦ, ꯑꯗꯨꯒꯤꯔꯣ ꯍꯥꯎꯇꯕꯗꯨꯅꯔꯣ ꯏꯄꯤꯛ ꯍꯦꯛ ꯄꯤꯛꯈꯩ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯆꯥꯈꯤꯕꯗꯣ? ꯂꯥꯝꯕꯒꯤ ꯆꯥꯕ ꯑꯗꯨꯗꯤ꯫ ꯍꯩ, ꯆꯠꯊꯣꯛ ꯑꯁ꯭ꯋꯥꯏꯗ ꯄꯦꯄꯥ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨ, ꯀꯥꯏꯗꯨꯅ ꯁꯥꯟꯅꯔꯨꯁꯣ, ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ꯫ ꯏꯟꯁꯥꯡ ꯃꯅꯝꯁꯤꯁꯨ ꯇꯧꯒꯤ ꯃꯇꯥꯒꯨꯝ ꯁꯣꯝꯗ ꯂꯣꯏꯅ ꯃꯅꯝꯁꯦ ꯊꯥꯖꯤꯜꯂꯕ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯃꯅꯝꯁꯤ ꯇꯥꯕꯗ ꯇꯤꯟꯀꯥꯁꯦ ꯄꯪꯌꯣꯠꯇ ꯌꯣꯠꯂꯦ ꯇꯧꯔꯤꯁꯤ꯫ ꯊꯣꯏꯕꯤꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯀꯨꯂꯩ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯇꯨꯅ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯆꯦꯞꯊꯔꯞ ꯇꯧꯅ ꯌꯦꯡꯂꯛꯏ꯫ ꯀꯨꯂꯩ ꯃꯁꯤ ꯃꯆꯥ ꯌꯥꯎꯗꯦ, ꯈꯔ ꯑꯃꯅ ꯍꯥꯏꯅꯩ ꯃꯆꯥ ꯄꯣꯛꯇꯕ ꯃꯤꯁꯤ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯅ꯫ ꯀꯨꯂꯩ ꯃꯆꯥꯛ ꯆꯥꯔꯤ, ꯃꯥꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞ ꯈꯣꯝꯕꯗꯨꯁꯨ ꯐꯝꯗꯨꯅ ꯆꯥꯔꯤ꯫ ꯑꯅꯤꯗꯨ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯝꯕꯅꯤ꯫ ꯀꯨꯂꯩꯃ ꯊꯣꯏꯕꯤꯅ ꯊꯣꯡꯖꯤꯜꯗꯒꯤ ꯆꯦꯞꯊꯔꯞ ꯃꯈꯣꯏꯗ ꯌꯦꯡꯂꯤꯕꯗꯨ ꯎꯕꯗ ꯃꯃꯤꯠꯇꯨ ꯁꯨꯛꯇꯨꯅ, ꯍꯩꯅꯦ, ꯀꯗꯥꯏꯗꯒꯤ ꯍꯧꯗꯣꯡꯅꯣ ꯆꯥꯔꯤ ꯊꯛꯂꯤꯉꯩꯁꯤꯗ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ, ꯆꯠꯂꯣꯍꯦ, ꯍꯩꯃ ꯆꯠꯇꯤꯌꯦ꯫ ꯑꯉꯥꯡ ꯑꯣꯏꯅ ꯃꯃꯥꯒꯤ ꯀꯣꯛ ꯂꯧꯕꯤ ꯊꯣꯏꯕꯤꯅꯤ, ꯁꯤꯡꯕꯗꯒꯤ ꯁꯤꯡꯂꯕ꯫ ꯍꯥꯏꯔꯤꯕꯗꯨ ꯃꯉꯣꯟꯗꯅꯤ ꯈꯪꯕꯅ ꯃꯆꯤꯟ ꯃꯆꯥꯗꯨ ꯄꯣꯝꯊꯣꯛꯂꯝꯗꯨꯅ ꯃꯃꯥꯏꯗꯨ ꯐꯦꯠ ꯂꯩꯗꯨꯅ ꯆꯠꯈꯤ꯫ ꯀꯨꯂꯩꯃ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯃꯥ ꯂꯧꯕꯤꯁꯤꯗꯤ ꯌꯥꯎꯅ ꯌꯥꯎꯔꯤꯕ ꯏꯟꯁꯥꯡ ꯑꯍꯥꯎꯕꯕꯨ ꯊꯣꯡꯂꯕꯗꯤ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯨꯔꯥꯟ ꯌꯦꯡꯂꯒ ꯂꯩꯔꯝꯅꯦꯕ꯫ ꯈꯣꯝꯕ ꯆꯥꯛꯇꯨ ꯁꯥꯏꯅ ꯀꯩꯗꯧꯔꯤ ꯅꯨꯄꯤ, ꯅꯪꯅ ꯆꯥꯛꯀ ꯆꯥꯗꯈꯩ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯅ? ꯍꯧꯗꯣꯡ ꯌꯥꯝ ꯂꯩꯌꯦ ꯁ꯭ꯋꯥꯏꯁꯦ, ꯑꯗꯨꯒꯤ ꯅꯨꯡꯁꯤꯗ꯭ꯔꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕ꯫ ꯑꯗꯨ ꯑꯣꯏꯔꯦ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯌꯦꯡꯕꯤꯗꯨ ꯆꯥꯛ ꯊꯣꯡꯅꯕ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄꯅꯤ꯫ ꯈꯜꯂꯤ ꯋꯥꯈꯜꯗ, ꯉꯁꯥꯏ ꯃꯣꯏꯅ ꯌꯦꯟ ꯊꯣꯡꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯊꯥꯎ ꯉꯧꯕ ꯏꯟꯁꯥꯡ ꯑꯃꯗꯤ ꯊꯣꯡꯗꯨꯅ ꯆꯥꯏ ꯍꯥꯏꯕꯁꯦ ꯈꯪꯍꯟꯅꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ꯫ ꯋꯥꯈꯜꯁꯤ ꯈꯟꯗꯨꯅ ꯑꯌꯦꯡꯕꯤ ꯎꯌꯥꯟꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯍꯟꯗꯨꯅ ꯆꯝꯊꯣꯡꯒꯤ ꯃꯍꯤꯗꯨ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯖꯤꯜꯂꯤ꯫ ꯃꯈꯣꯜꯗꯨ ꯆꯤꯎ ꯍꯥꯏꯅ ꯊꯣꯛꯄꯗꯨꯗ ꯁꯣꯝꯗ ꯀꯨꯂꯩ ꯃꯃꯥꯁꯨ ꯈꯜꯂꯤ, ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯉꯁꯥꯏ
ꯌꯦꯟꯒ ꯊꯣꯡꯈꯤꯕꯗꯨꯗ ꯃꯣꯏꯁꯨ ꯑꯃꯨꯛ ꯌꯦꯟꯒ ꯊꯣꯡꯂꯤꯕ ꯖꯥꯠꯂꯣ ꯃꯈꯣꯜꯗꯨꯗꯤ ꯆꯧ ꯂꯥꯎꯏ ꯊꯥꯎ ꯉꯧꯕꯒꯤ ꯃꯈꯣꯜꯅꯤ ꯆꯝꯊꯣꯡ ꯊꯣꯡꯕꯗ ꯍꯥꯞꯄ ꯃꯆꯜꯁꯤꯡꯗꯣ ꯍꯥꯞꯇꯨꯅ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯔꯛꯄꯗꯨꯗ ꯑꯌꯤꯡꯕꯤ ꯍꯪꯒꯥꯝꯁꯤꯡꯗꯨ ꯄ꯭ꯔꯕ꯭ꯔ ꯍꯥꯞꯆꯤꯟꯗꯨꯅ ꯆꯝꯊꯣꯡ ꯃꯅꯝꯗꯨ ꯀꯥꯗꯨꯒꯤ ꯋꯥꯡꯃ ꯂꯥꯟꯈꯤꯗꯅꯕ ꯐꯗꯤ ꯑꯃꯅ ꯃꯅꯤꯟꯁꯤꯡꯗꯨ ꯑꯣꯝꯁꯤꯟꯗꯨꯅ ꯎꯌꯥꯟ ꯃꯊꯛ ꯑꯗꯨꯗ ꯅꯟꯗꯨꯅ ꯊꯝꯃꯤ ꯊꯣꯏꯕꯤꯗꯨ ꯆꯪꯂꯛꯇꯨꯅ ꯃꯃꯥꯗ ꯍꯪꯉꯤ ꯏꯃꯥ ꯀꯩ ꯏꯟꯁꯥꯡꯅꯣ ꯑꯌꯤꯡꯕꯤ ꯀꯨꯂꯩ ꯃꯇꯥꯔꯁꯨꯅꯨ ꯃꯇꯥꯒꯨꯝ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞꯅ ꯏꯆꯥꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯗ ꯏꯃꯥꯅ ꯏꯆꯥ ꯆꯥꯅꯕ ꯉꯥꯅꯨ ꯊꯣꯡꯂꯤꯕꯅꯤ ꯊꯣꯏꯕꯤ ꯍꯔꯥꯎꯅ ꯑꯌꯥ ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ ꯌꯥꯝ ꯍꯥꯎꯅꯤ ꯑꯗꯨꯗꯤ ꯑꯁ ꯑꯩ ꯉꯥꯅꯨ ꯆꯥꯕ ꯐꯪꯗꯧꯔꯕ ꯂꯥ 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 ꯑꯩ ꯉꯥꯅꯨ ꯆꯥꯗꯣꯔꯦ ꯊꯣꯏꯕꯤꯗꯤ ꯉꯥꯅꯨ ꯆꯥꯗꯧꯔꯝꯅꯤ ꯁꯥꯗꯅ ꯅꯣꯛ ꯅꯣꯛꯇꯅ ꯍꯔꯥꯎꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤ ꯀꯨꯂꯩꯃ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯃꯆꯨ ꯄꯩꯗꯨꯅ ꯀꯔꯤ ꯊꯣꯛꯆꯩꯅ ꯉꯥꯡꯂꯤꯕꯅꯣ ꯉꯥꯅꯨ ꯊꯣꯡꯉꯤ ꯀꯥꯏꯅ ꯇꯥꯔꯁꯅꯨ ꯃꯇꯥꯒꯨꯝ ꯈꯣꯟꯖꯦꯜꯒꯗꯣ ꯀꯜꯂꯞꯅꯒ ꯍꯥꯏꯔꯗꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯨꯒ ꯉꯥꯅꯨ ꯊꯣꯡꯂꯤꯅꯤꯗꯤ ꯍꯥꯏ ꯊꯥꯎ ꯉꯧꯕꯗꯨ ꯈꯛꯀꯤ ꯃꯈꯣꯜ ꯇꯥꯍꯜꯂꯝꯃꯒ ꯃꯅꯝ ꯃꯍꯥꯒꯝꯗ ꯊꯥꯗꯣꯔꯛꯈꯤꯗ꯭ꯔꯤ ꯃꯅꯝ ꯐꯥꯎ ꯍꯦꯛ ꯊꯥꯗꯣꯛꯄ ꯄꯥꯝꯃꯨꯕ꯭ꯔꯥ ꯈꯪꯗꯦꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯕꯁꯨ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯂꯝꯃꯤ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯆꯥꯅꯕ ꯆꯥꯛꯈꯨꯝꯗꯨꯗ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯄꯨꯟꯅ ꯐꯥꯟ ꯑꯃꯃꯝ ꯊꯥꯗꯨꯅ ꯐꯝꯂꯒ ꯆꯥꯛ ꯊꯤꯔꯛꯄ ꯉꯥꯏꯔꯤ ꯊꯣꯏꯕꯤ ꯃꯥꯗꯤ ꯍꯧꯖꯤꯛꯁꯨ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯤ ꯐꯝꯅ ꯐꯝꯅ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯍꯥꯏꯔꯤ ꯏꯟꯁꯥꯡ ꯍꯥꯎꯔꯅꯤ ꯉꯥꯅꯨ ꯆꯥꯗꯣꯔꯦ ꯏꯃꯥ ꯑꯩ ꯆꯥꯛꯇꯣ ꯈꯔ ꯌꯥꯝ ꯊꯤꯔꯨꯀꯣ ꯉꯁꯤꯗꯤ ꯑꯩꯗꯤ ꯈꯔ ꯌꯥꯝ ꯆꯥꯗꯣꯏꯅꯤ ꯏꯟꯁꯥꯡ ꯍꯥꯎꯕꯅꯤꯅ ꯍꯥꯎꯅꯤ ꯍꯥꯎꯅꯤꯕ ꯆꯥꯛꯇꯣ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯁꯔꯨꯛꯇꯣ ꯃꯃꯥꯡ ꯑꯗꯨꯗ ꯏꯟꯁꯤꯜꯂꯛꯏ ꯏꯃꯥ ꯉꯥꯅꯨ ꯊꯣꯡꯕꯗꯤ ꯍꯥꯞꯄꯛꯈꯤꯔꯣꯏꯗ꯭ꯔో ꯁꯠ ꯍꯥꯞꯄꯛꯑꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯈꯣꯏ ꯉꯥꯅꯨ ꯊꯣꯡꯕ꯭ꯔꯥ ꯍꯥꯏꯁꯦ ꯀꯥꯏꯗꯒꯤ ꯁꯦꯜꯅ ꯂꯩꯔꯒ ꯊꯣꯡꯉꯤꯕ ꯑꯌꯤꯡꯕꯤ ꯍꯪꯒꯥꯝ ꯇꯦꯡꯀꯣꯠꯇꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯨ ꯉꯥꯅꯨ ꯊꯣꯡꯕꯅꯦꯗꯣ ꯆꯥꯁꯤꯜꯂꯨ ꯊꯣꯏꯕꯤ ꯋꯥ ꯋꯥ ꯀꯞꯇꯨꯅ ꯍꯥ ꯀꯩꯅꯣ ꯌꯥꯔꯣꯏ ꯑꯩ ꯉꯥꯅꯨ ꯆꯥꯅꯤ ꯑꯩꯗꯤ ꯉꯥꯅꯨ ꯆꯥꯅꯤ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯌꯥꯔꯣꯏ ꯑꯗꯨ ꯉꯥꯅꯨ ꯊꯣꯡꯕꯅꯤ ꯊꯣꯏꯕꯤ ꯍꯦꯟꯅ ꯀꯞꯊꯣꯔꯛꯇꯨꯅ ꯍꯥꯏ ꯍꯪꯒꯥꯝ ꯊꯣꯡꯕꯁꯤꯕꯨ ꯀꯥꯏꯗ ꯉꯥꯅꯨ ꯊꯣꯡꯕꯅꯣ ꯏꯃꯥ ꯆꯤꯟꯊꯤꯕꯤ ꯅꯪ ꯅꯆꯤꯟ ꯑꯗꯨ ꯌꯥꯝ ꯊꯤꯗꯣ ꯀꯩꯒꯤꯅꯣ ꯕꯥꯕꯥ ꯏꯃꯥ ꯁꯤꯡꯗꯣꯛꯑꯣ ꯑꯩ ꯑꯁꯤꯒꯤ ꯏꯃꯥꯁꯤ ꯄꯥꯝꯗꯦ ꯏꯃꯥ ꯁꯤꯡꯗꯣꯛꯑꯣ ꯕꯥꯕꯥ ꯑꯌꯤꯡꯕꯤ ꯀꯨꯂꯩꯃ ꯇꯥꯈ꯭ꯔꯅꯤ ꯄꯥꯈꯠ ꯀꯞꯂꯤ ꯃꯆꯥꯒꯤ ꯃꯆꯤꯟꯗꯨ ꯈꯪꯃꯦꯟ ꯃꯦꯟꯁꯤꯜꯂꯤ ꯁꯣꯝꯗ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯀꯨꯂꯩꯃ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯑꯌꯤꯡꯕꯤꯒꯤ ꯆꯥꯛꯈꯨꯝ ꯃꯄꯥꯁꯤ ꯃꯈꯣꯏꯒꯤꯗꯤ ꯐꯃꯨꯡ ꯀꯥ ꯑꯣꯏꯔꯤꯕꯅꯤ ꯐꯛꯂꯥꯡ ꯑꯃꯠꯇꯅꯤ ꯈꯥꯔꯤꯕ ꯀꯨꯂꯩꯃ ꯇꯥꯔꯁꯅꯨ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯀꯔꯦꯝꯅꯗꯨꯅ ꯐꯥꯛ ꯅꯣꯛꯊꯣꯔꯛꯏ ꯍꯣꯏ ꯃꯥ ꯑꯩꯗꯤ ꯁꯤꯔꯦꯗ ꯑꯩꯅ ꯈꯜꯂꯦꯕ ꯃꯅꯝꯍꯥ ꯑꯃꯠꯇ ꯅꯥꯇꯣꯟꯁꯤꯗꯃꯛꯇꯦꯅ ꯑꯗꯨꯒꯗꯤ ꯉꯝꯂꯔꯣꯏꯗ ꯑꯩꯗꯤ ꯑꯌꯤꯡꯕꯤ ꯃꯆꯤꯟꯗꯨꯗ ꯄꯣꯔꯣꯛ ꯁꯣꯜꯂꯤ ꯐꯔꯦꯅꯤ ꯁꯤꯗ ꯊꯣꯛꯅꯕ ꯁꯤꯟꯕꯅꯦꯕ ꯃꯁꯤ ꯑꯉꯥꯡꯁꯤꯕ ꯑꯌꯤꯡꯕꯤ ꯀꯔꯤꯅꯣ ꯑꯉꯥꯡꯗꯨ ꯁꯣꯔ ꯐꯨꯟꯕ ꯇꯥꯔꯤꯅꯤ ꯊꯥꯗꯣꯛꯎꯅꯦ ꯑꯌꯤꯡꯕꯤ ꯃꯈꯨꯠꯇꯨ ꯐꯠ ꯊꯥꯗꯣꯛꯇꯨꯅ ꯀꯞꯄꯛꯄ ꯌꯥꯔꯣꯏꯀꯣ ꯍꯦꯛ ꯀꯞꯄꯛꯄꯗ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯏꯅꯤ ꯀꯞꯀꯅꯤꯆꯣ ꯀꯞꯅꯤ ꯅꯪꯅ ꯆꯤꯟꯊꯤ ꯊꯤꯔꯒ ꯑꯩꯗꯤ ꯀꯞꯅꯤ ꯉꯥꯅꯨ ꯆꯥꯗ꯭ꯔꯤꯈꯩ ꯑꯩꯗꯤ ꯀꯞꯅꯤ ꯊꯣꯏꯕ ꯃꯆꯥꯕꯨ ꯇꯞꯅ ꯊꯦꯝꯗꯨꯅ ꯏꯆꯥ ꯊꯣꯏꯕꯤ ꯀꯞꯀꯅꯨ ꯏꯄꯥꯅ ꯍꯌꯦꯡ ꯏꯆꯥꯒꯤ ꯉꯥꯅꯨꯗꯣ ꯊꯕꯛ ꯍꯜꯂꯛꯄꯗ ꯁꯣꯏꯗꯅ ꯂꯩꯔꯛꯂꯒꯦ ꯅꯨꯃꯤꯗꯥꯡꯗ ꯀꯞꯀꯅꯨ ꯇꯧꯍꯩꯗꯦ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯊꯣꯏꯕꯤ ꯀꯞꯂꯤꯕꯗꯨ ꯈꯔ ꯐꯥꯊꯗꯨꯅ ꯑꯁꯦꯡꯕꯔꯥ ꯕꯥꯕꯥ ꯑꯁꯦꯡꯕꯒꯤ ꯍꯌꯦꯡ ꯉꯥꯅꯨ ꯄꯤꯖꯒꯗ꯭ꯔꯥ ꯑꯁꯦꯡꯕꯩ ꯄꯤꯖꯗꯣꯏꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯔꯣꯀꯣ ꯅꯤꯡꯉꯥꯏ ꯇꯧꯕ ꯌꯥꯗꯦ ꯈꯣꯝꯕꯅ ꯅꯨꯄꯤ ꯃꯄꯥꯝ ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯥꯛꯅ ꯆꯥꯕ ꯊꯛꯄꯗꯒꯤ ꯍꯧꯔꯒ ꯑꯋꯥꯠꯄ ꯍꯥꯏꯕꯗꯨ ꯂꯩꯇꯦ ꯊꯣꯏꯕꯅ ꯈꯔ ꯅꯪꯕ ꯍꯥꯏꯗꯨ ꯑꯣꯏ ꯑꯗꯨꯕꯨ ꯊꯣꯏꯕ ꯁꯨꯕ ꯅꯣꯝꯕꯗꯤ ꯂꯦꯞꯇꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯨꯂꯩꯃ ꯃꯥꯒꯤ ꯃꯥꯡꯒꯣꯜ ꯁꯔꯨꯛ ꯑꯗꯨ ꯋꯥꯏ ꯁꯤꯠꯂꯤ ꯑꯌꯤꯡꯕꯤꯁꯨ ꯃꯥꯒꯤ ꯃꯥꯡꯒꯣꯜ ꯁꯔꯨꯛꯇꯨ ꯋꯥꯏ ꯇꯩꯔꯤ ꯑꯅꯤꯗꯨ ꯃꯥꯡꯒꯣꯜꯒꯗꯨ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯂꯤꯕꯅꯤ ꯃꯥꯒꯤ ꯃꯄꯥ ꯀꯨꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯔꯦꯝꯅꯅ ꯃꯤꯁꯤꯡꯁꯦ ꯑꯉꯛꯄꯅꯤꯀꯣ ꯃꯔꯟꯗꯤ ꯂꯩꯇꯅ ꯑꯍꯥꯎꯕ ꯆꯥꯕ ꯁꯥꯕ ꯌꯥꯝ ꯂꯩ ꯈꯜꯂꯨꯔꯒ ꯑꯩꯗꯤ ꯄꯪꯅꯣꯛꯇ ꯅꯣꯛꯅꯤꯡꯉꯤꯗ ꯀꯔꯦꯝꯅꯔꯝꯗꯨꯅ ꯀꯨꯂꯩꯃ ꯆꯪꯈꯤ ꯑꯌꯤꯡꯕꯤ ꯍꯥꯏꯔꯤꯕꯗꯨ ꯃꯉꯣꯟꯗꯅꯤ ꯈꯪꯏ ꯋꯥꯏ ꯇꯩꯔꯝꯕꯗꯨ ꯂꯦꯞꯂꯒ ꯆꯪꯈ꯭ꯔꯤꯕ ꯀꯨꯂꯩꯃꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯒ ꯍꯥꯏꯁꯤ ꯑꯩꯉꯣꯟꯗꯅꯤꯀꯣ ꯑꯩꯉꯣꯟꯗꯅꯦꯕ ꯀꯔꯦꯝꯅꯔꯤꯕ ꯀꯥꯏꯗꯨꯅꯦ ꯃꯄꯥꯝꯗꯒꯤ ꯂꯧꯗꯅ ꯃꯊꯤꯕꯣꯡ ꯁꯥꯔꯦꯡ ꯉꯥꯔꯦꯟ ꯈꯔ ꯆꯥꯔꯒ ꯁꯦꯜ ꯌꯥꯝ ꯄꯥꯏꯔꯤ ꯁꯤꯅꯦꯕ ꯃꯥꯅ ꯈꯟꯖꯔꯤꯁꯦ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯋꯥꯏꯗꯨ ꯇꯩꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯨꯂꯩꯃ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯄꯥꯟꯗ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯀꯦꯊꯕꯤꯅ ꯁꯨꯃꯥꯡꯗꯨꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯍꯩ ꯃꯦꯠꯄ ꯆꯥꯔꯤꯕꯗꯨ ꯎꯏ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯟ ꯎꯠꯍꯧꯔꯒꯦ ꯃꯇꯥꯒꯨꯝ
ngarang saba loiduna purakkiba Sanjrembi Parenggi marei adu upudagi laukthokhtuna mapanda thoraktuna phamliba anidugi manakta sangsinduna Kethabigi nakanduda phamthaduna Kethabidu onsin nokfet tawna hairei Kethabia nang hai sari bro Kethabisu nokfet tawna khumi hoi isi hai saramini isi su sawo yam hawe yareda isi di hai sabase ya hekta khumi adugi sumathakta kusumuba mina paibu pose ai saba kaya kaidaude ayengbi mamitu paina kuleimada yengi kuleima ayengbi mit yengdu ui adubuma mawa lobide noktuna makha tare Kethabia nang lai ngai sida se isegi Sanjrembi Parengse phajabra thibra tiyeng amta hairamoba nang tadana budi phajai haiba ada nupaga nupiga di mit yengse kharadu khenai nupi sini hekta heli kupthana yengmasi si haidron liktu Kethabi di yenghali Kethabi Sanjrembi Parengdu paiduna yenglaga isya siriam phajai nate sibu sanagiro lumlum sulaw kainu Kethabi aibu arup ataw si haibro ainabo sanagi ni sanagi santarani thoigi ni bem ha santarani thoi haiba isya nangdi selbu tongna paikre aikhoi di ina sida leima sama phawba napke phangde kuleima muktuna khummi aini dana ayeng bi septha Kethabi na pairiba Sanjrembi Pareng aduda munna yengi maha kalakna yengi kuleima ayeng bigi matawdu ui masu haigi yauna hai kanagumba kharadi asigumba se mapun sigi sibaga phangloi dawrini da Kethabi isya nangna si usilaktana aidi ahengamta tumba yarwa mitsida Sanjrembi Parengse adum uduna leirani kuleima noksinaduna Kethabi na pariba Sanjrembi Parengdu amuk phatlawduna he Kethabi adudi isi si amuk thamjilurage ko nang hai sahau ko kuleima liktu puduna imungda sangki Kethabi na ayengbi aidi ngawrida nang hongdro hosikido ayengbi kalakpoi kaiboi tawna hai lik sakta duda kaidu phajadana pamlin magi Sanjrembi Parengdo phajaba yaude aigi sarakpudu yeng kayam phajage do aigi lupa manga phau kumnanduna leiriba nangna Sanjrembi Pareng sadoiba yam thajare magi lupa manga se sukau hi kaude adum hik ningsingaga lei aina kauje matik nangsu sukjing singakti namidangi matamni thoibadi thabak warubana grogrona khoktuna tumkhre ayengbi madi tumba yade mamittuda ngasai gi Sanjrembi Parengdu aduma uduna leiri ayengbi amada muksep mahak tumba yade phuk amuk hogattuna phamlaga isi sina tumliba magi nupadu masanomduna hongdoi tabro dupa thoiba khonjeldu suru na sinduna kidorage tumayandro haugatlo min si haugatlo ba thoiba oirum mamitu pangnaktuna kidorage aigi Sanjrembi Pareng amta saseba yamba nate santara mukhakini si amta saseba thoiba mamit managa khangsing ha kariba Sanjrembi Pareng amta sase haiba satho onupi thibong phok saningai leisilektra kansida Sanjrembi Pareng kai suron parong ngakan taningde adugi saruk tumna bato ai hayeng thabak ngana satui aina bu kainom hek hairaba asam yekta kanthora dong aina haiba wamta ngasibau yaba kauba leitraban hey sei lakan ahing sida soitrang patrang yam ngangan tumningdragana thokraza swaida pepa pepa ngangakano anga holakan ayeng bi saurangna mina mangak samsida sanana zabak sikre aduga ina kramaina tummaga leiba ngamdoino tummoi ba ayeng bi phuk hogatuna gam kadagi thoki thoibana numidang sida angau fayamali ko prabab changu ayeng bi tade mapanda prab thongdo hangduna thoraklaga mangolduda ngek phamthaduna murum soni sagan aigisu Sanjrembi Pareng soida sagan nangnadi helal aduga isu namangda lenagan he aise ayengbi mathangi numitni ayengbi nonganbaga mapi loisil thoibina ima aise lakani yaroi yumsangam tali ai lakani ngamok leirake aina satuise thabak yumda gyan tana irinjana leiram nupa ona chatoirangani ne thorai masa nangda hatlage thoibi mamana phugi tarokpaduda kadagi taping sen thoki ayengbi loisinba loiraduna mayumdagi thoki
กุเลยมาอายิงบีนามาพีนานะเซตุนะสัตคีบดูฮวิให้ใจมาสินดาอาศีนมุกอะไรตัวลายสกุลเฮมันใครเกตุนะสัตคีบสินะเกเรนี่ตัวริสิสุอีว้าวตัวที่สุดที่เกรสมดาอายิงบีลากลิบดูยาวมาป้ามกิทงกังเฮกจังลักปะกะมาป้านี่อยู่เงาตัวน่ะมังโกลตัวดับพัมก้อยลาวริบดูตายยูโชลักเธอกี่หายตัวน่ะบูเฮ้ยแต่สิงหายไปสิบูห้องน่ะบูสุดคราดิสุดคราคุยน่ะทักวิจดีมวยยูตัวทักวิน่ะเวลัยตัวน่ะมังกันนี่ดิขังดีทุรายมซาสิงสิอายิงบีสุกตัวน่ะยูสิตักกันว่าให้ไปเสียยารีดงเนี่ยบตัวมานกเฟตตัวน่ะเฮ้ยเบม่านั่งลากลิบระอิสุเดียอิสุปุรักโตรปุรักเตยมดัดทันมก็ขลุ่นสุมเลียบตันเลยสินายมนี่นิสอายิงมีมังกรจะก็ขลุ่นป้าบ้าฮัลสุพรรณโอยทักภาษาภาษาคราสวาฮัลโลไกดกตัวมีเลยอยู่เฮ้ยงั้งครบวันนี้น้ำมันจ้าเบ็ดมันเนี่ยก็ได้อดูอิสรุลุบตาราดับปีร์กายเด็กเสียวโน่ไล่ติคดีทุรายมิสะลุบตาราพงยาวดันน่ะปั๊มดลังสักครู่สโลอีกายเด็กบิสิเมียมซาทุรักตุนะกันยังไงเนี่ยนั่งนั่งลาอิสินะกันโน่ไอ้ลักปะก็ยาจะบ่อยมามาเริ่มเลยตนะน้ำมันปานุ่มสีบกี้นั่งบนโนมตายุ่มสิลักโรอะดูกี่หังลิบมาเริ่มมาดิปูตุนะลักนี่เป็นสอยดันโอยรังกันแต่อุบัติบูอิมาเบมาอิมาเสียเลยตีโก้ตุอุเรดนะน้าป้าอยู่กี่คารุมันมาเสียมาสินตาราคุณหวนมาดาไอเสียกำตะไปแบบพังดรีไอ้น่าหายกี่ครั้งสิคะกันโน่อิมาน่าหายสิคะทุกสิ่งอยู่นักกันโน่นั่งนี่อิมาดาหายนิ่งลิบสินะไอ้ยังบิดตับทันนะฮันเดจักโกบเสียกุยสุกุยเจดนะอาศิดาไอ้กิดขี้นาดอสันเจมีปารีงวยนะฮับปี้โอบะฮะสันเจมีปารีงะบะอดูไอ้นะฮับปี้โอบะเบม่าอิมาไอ้ยังบีอะนั่งแงกตะเลยดมุโกอิมาไก่นุ่มเล่าทูกิไก่เล่าทูกิไอ้โน่เสียหรอนั่นติเสียเลยนะปีระกะไอ้วันนี้ซาจรอให้หรอยายอดูไอ้ระสวยดิเมมซักคุมลำเดปรับอิมุงสังขีดุนะให้จรังดูพุทธรักตุนะมาสานุปีเดปีเดเสียเบมทางสินะตุอิมากิทับอักสิดะจัดลองเด็ดที่ละเมื่อกันเนี่ยจัดครออิมาห้อยไหมให้ดะสวยกับสิ่งละกันเนี่ยอดุมเสียวรักสิที่ละใครนี่มาเงารานุกว่าให้มาง้างนะบัวดีมันนะใครงางละกะสันเจมีปาริงฮาบุไคบิสนูงามิเนี่ยนังน่าสินดูนะอดูบัวน้ำมันงุนนะหายริบดอกนังยำงามินายานุปัสสุงไงนังสุงไงจับมันเนี่ยไอ้นังงางภาษายำตาบีเดบันหน่วยยำพัดเดียหายริบสิบิพัดเดียบไอ้ยังบีกับลีเพชรเต่าดูนะทงกาลมตะโทกีตัวมัลคนเจ้าดูไพรีมาซาตานะเบลาเลยเฮ้ยอีทีใครกับปะกสักกินุมีกี่มังตัวมัลกี่มาซานี่หายไปเดลียมดิอดูกี่สรุปลุปตาราขังตะปีรังคนังสันเจมีปาริงโดอีป้าสาเกอีป้าน่ะปีเก็บเย้ใช่ตัวน่ะสาเกปีนี่อีป้าน่ะปีนี่เมียมซามามีตัวไปน่ะเย่งเลยอิสปีดาวริบะฮะปีดาวริไรบะปีดูนี่เกยอีเสือกี่บูปีเดลักตัวยับมาป้าซาเบงอย่างงั้งกันไปสิให้จางนี่โก้ให้จางนุมินี่กี่มาตุงนี่ไอ้ยังบีมานะกุเลยมาห้อยกี่กับเผาตัวหลักปะดะทงน่าหัวตัวเด็กกุเลยมันน่ะอุปูส่วนโลนละบมาตุงพิยามได้ยานดูนัดทำลิบะมากี่พี่ได้ยังมาดะกิสินดูนัดทำคีบดูมาหักมามิตุนะอุโหรีมีกุบอดุดะกันหลักปะมีหูบนะยมละบะวาคัลอดุนะมีกิสันเจมีปาริงอดุบุมีตารักเลยขัลอยดวาคัลมาหักขัลักเลยตันจามายิงดูนะสันเจมีปาริงอดุบุมาขุดจันนะบะมาหักหดนรักเลยอาสมตองนะกุเลยมันนะยุมดะเลยตะบะตันจามายิงดูนะกาดสังดูนะสันเจมีปาริงอดุมาหักนะหุราลับนุมิดางอดุกุเลยมันนะวากับปะกิคุนเจลนะอิมุงดูปุ่มเน้นเฮกเนลโคมมันนะนุมิดางสึกการิโนอ่างมุสังตองนะมันเครนี่นะดาร์กะไอ้เนี่ยผู้ประกมันเครนี่ไอ้วันนี้ตัวมีอะไรอยู่บางลีปวดเช่น้องวันตะกี้เนี่ยตั้งมาปวดเนี่ยกังหลับละอันนี้สูงสันตารานี่ถอยกี่โอ้ยมาไอ้สิเนี่ยไงตั้งแต่นุ่งสินะน่าใจกินนี่ให้ตัวนะซาตัวนะพี่รักสันเจมีปาริงโดมังเครผู้รันเครไอ้จ่าไอ้ทำให้เสียปลอกจ่าบะโอ้ยมาอดุมบะมาเมลตังมาปวดตัวดีเจ็กสินะทำไปยัดทำลิบะเนี่ยปูสินะโซลอนตัวนะทำลิบะอดุกะกันน่าลักตุนหลอกทุกตัวบะเลยใกล้สิกิมีนะยุ่งมิเสสังลักละกะอุปูตะกี้สาราหุรันกันรอยุ่งมิเสเลยบะมีนะโอยตัวบะข้างบะยี่น่ะโอยนะมวยดา
ꯍꯨꯏ ꯊꯣꯏꯕꯁꯨ ꯊꯕꯛ ꯆꯠꯂꯤ ꯑꯌꯤꯡꯕꯤꯁꯨ ꯅꯪꯒ ꯌꯥꯅꯗꯦ ꯑꯗꯨꯅ ꯃꯥꯅ ꯀꯥꯁꯤꯗ ꯆꯪꯕ ꯍꯧꯅꯗꯦ ꯅꯪꯒꯤ ꯂꯤꯛꯇꯣ ꯂꯩꯔꯝꯒꯅꯤ ꯏꯔꯦꯟꯖꯅ ꯊꯤꯌꯨ ꯎꯄꯨ ꯑꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯕꯅꯤ ꯂꯩꯇ꯭ꯔꯦ ꯍꯨꯈ꯭ꯔꯦ ꯍꯨꯔꯥꯟꯕꯤꯗꯣ ꯍꯨꯈ꯭ꯔꯦꯕ ꯂꯩꯔꯔꯣꯏ ꯁꯣꯝꯗ ꯑꯌꯤꯡꯕꯤ ꯅꯣꯛꯃꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯤꯛꯁꯦ ꯑꯩꯅ ꯃꯑꯣꯡ ꯑꯃꯗ ꯁꯥꯗꯣꯛꯇꯨꯅ ꯃꯃꯥꯡ ꯑꯁꯤꯗ ꯂꯦꯟꯅꯗꯨꯅ ꯁꯤꯒꯅꯦꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯌꯤꯡꯕꯤ ꯀꯣꯟꯁꯪꯗ ꯆꯠꯇꯨꯅ ꯂꯤꯛꯇꯨ ꯃꯑꯣꯡ ꯑꯃꯗ ꯁꯥꯗꯣꯛꯍꯜꯂꯨꯔꯦ ꯂꯤꯛꯇꯨ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯂꯣꯏꯔꯗꯨꯅ ꯂꯧꯔꯨꯗꯨꯅ ꯃꯍꯥꯛꯁꯤ ꯁꯣꯝꯗ ꯀꯨꯂꯩ ꯃꯃꯥꯗꯤ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡ ꯍꯨꯔꯥꯟꯈꯤꯕꯒꯤ ꯃꯍꯥꯛꯇꯤ ꯃꯊꯃꯣꯏꯗꯨ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯑꯌꯤꯡꯕꯤ ꯃꯉꯣꯟꯗ ꯆꯤꯡꯅꯔꯕꯁꯨ ꯃꯃꯤꯠꯅ ꯎꯍꯧꯕꯃꯛ ꯅꯠꯇꯕꯅꯤꯅ ꯆꯤꯡꯅꯔꯕꯁꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ ꯋꯥ ꯉꯥꯡꯕ ꯌꯥꯗ ꯇꯨꯃꯤꯟ ꯂꯩ ꯀꯦꯊꯕꯤꯅ 이베마 아이디 ꯉꯛꯑꯦ ꯉꯛꯂꯦꯗꯀꯣ ꯅꯪꯅ ꯅꯍꯥꯟ ꯂꯤꯛ ꯁꯥꯒꯅꯤ ꯍꯥꯏꯈꯤꯕꯗꯣ ꯐꯥꯒꯤꯅꯤ ꯀꯥꯏ ꯈꯜꯂꯨꯔꯦ ꯍꯥꯏꯕ ꯑꯗꯨꯒꯗꯤ ꯑꯁꯦꯡꯕꯃꯛꯀꯤꯁꯨ ꯍꯦꯛꯇ ꯂꯤꯛꯁꯦ ꯁꯥꯗꯨꯅ ꯁꯤꯔꯝꯕꯁꯤꯗ ꯑꯩꯗꯤ ꯉꯛꯂꯤ ꯁꯤꯕꯨ ꯕꯣꯀꯨꯜ ꯄꯔꯦꯡ ꯀꯥꯏꯅ ꯍꯥꯏꯅꯕꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯕꯣꯀꯨꯜ ꯄꯔꯦꯡ ꯐꯖꯗ꯭ꯔꯥ ꯂꯤꯛꯇꯤ ꯁꯥꯅꯤ ꯍꯥꯏꯕꯒ ꯐꯠ ꯍꯦꯛꯇ ꯁꯥꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯨꯄꯥ 5ꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯧꯔꯐꯥꯎ ꯄꯤꯅꯤ ꯁꯨꯈꯪ ꯈꯪꯗꯦ ꯍꯣꯏꯗ ꯃꯥꯒꯤ ꯂꯨꯄꯥ 5ꯁꯤꯗ ꯍꯥꯏꯂꯦ ꯄꯤꯅꯤ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛ ꯄꯤꯔꯛꯑꯣ ꯑꯩ ꯁꯦꯜ ꯑꯝꯇ ꯄꯥꯏꯗ꯭ꯔꯦ ꯇꯥꯅꯤꯡꯗꯦꯀꯣ ꯀꯦꯊꯕꯤ ꯂꯤꯛꯁꯤꯃ ꯁꯥꯔꯨꯕꯒꯤ ꯈꯨꯠꯇ ꯁꯦꯜ ꯂꯨꯄꯥ ꯑꯝꯇ ꯄꯥꯏꯗꯦ ꯈꯔ ꯂꯩꯔꯒ ꯄꯤꯒꯦ ꯁꯣꯝꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯀꯨꯂꯩꯃ ꯉꯁꯥꯏꯗꯒꯤ ꯇꯥꯔꯤꯕꯅꯤ ꯇꯨꯃꯤꯟ ꯍꯥꯏꯖꯩ ꯃꯆꯤꯟꯅ ꯏꯁ ꯍꯪꯒꯥꯝ ꯊꯣꯡꯕꯗꯨꯗ ꯉꯥꯅꯨ ꯊꯣꯡꯕꯅꯤ ꯆꯥꯔꯤꯕ ꯃꯥꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯂꯤꯛ ꯁꯥꯒꯗꯧꯔꯤꯕ ꯑꯗꯨꯁꯨ ꯕꯣꯀꯨꯜ ꯄꯔꯦꯡ ꯑꯩ ꯊꯥꯖꯗꯦ ꯃꯥꯒꯤꯁꯦ ꯑꯩꯒꯤ ꯂꯤꯛꯇꯨ ꯁꯣꯏꯗꯅ ꯍꯨꯔꯥꯜꯂꯒ ꯁꯥꯗꯣꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈꯪꯒꯅꯤ ꯀꯨꯂꯩꯃ ꯏꯃꯨꯡꯗꯒꯤ ꯐꯠ ꯊꯣꯔꯛꯇꯨꯅ ꯑꯌꯤꯡꯕꯤꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨꯗꯨꯗ ꯍꯦꯛꯇꯃꯛ ꯂꯥꯛꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯦ ꯍꯨꯔꯥꯟꯕꯤꯌꯥ ꯑꯐꯥꯎꯕꯤ ꯑꯩꯒꯤ ꯂꯤꯛꯇꯣ ꯅꯪꯅ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯣ ꯑꯌꯤꯡꯕꯤꯁꯨ ꯄꯨꯛ ꯍꯦꯛꯇ ꯍꯧꯒꯠꯇꯨꯅ ꯈꯨꯝꯃꯤ ꯀꯩꯅꯣ ꯁꯣꯅꯣ ꯊꯣꯡꯕꯤ ꯃꯦꯟꯃꯥꯟ ꯇꯥꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯤꯕꯗꯨꯕꯣ ꯀꯗꯥꯏ ꯂꯤꯛꯇꯣ ꯄ꯭ꯔꯞ ꯄꯤꯔꯛꯑꯣ ꯅꯪꯒꯤ ꯂꯤꯛꯇꯣ ꯑꯩꯒꯤꯅꯤ ꯀꯔꯤ ꯀꯌꯥꯗꯅꯣ ꯏꯁꯥꯒꯤ ꯏꯔꯅꯥꯏꯅ ꯇꯨꯡꯁꯤꯟꯖꯗꯨꯅ ꯋꯥꯅ ꯁꯥꯖꯔꯤꯕ ꯂꯤꯛꯁꯤꯕꯨ ꯃꯥꯒꯤꯅꯤ ꯀꯥꯏꯅ ꯌꯥꯝ ꯉꯝꯁꯤꯜꯂꯛꯀꯅꯨ ꯑꯔꯦꯝꯕꯗ ꯏꯆꯦ ꯑꯣꯏꯔꯕꯁꯨ ꯅꯈꯖꯥꯏꯗꯣ ꯊꯥꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯌꯦ ꯑꯩꯕꯨ ꯐꯨꯒꯅꯤ ꯀꯥꯏꯅ ꯍꯥꯏꯌꯦ ꯑꯌꯤꯡꯕꯤ ꯀꯦꯊꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯦꯊꯕꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯉꯝꯗ꯭ꯔꯥ ꯑꯩꯒꯤ ꯂꯤꯛꯁꯤꯕꯨ ꯃꯥꯒꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝ ꯉꯝꯗ꯭ꯔꯣ ꯀꯦꯊꯕꯤ ꯃꯥꯗꯤ ꯈꯪꯖꯗꯕꯅꯤꯅ ꯃꯥꯁꯨ ꯍꯥꯏꯔꯛꯏ ꯏꯆꯦ ꯅꯪꯒꯤꯗꯨꯅ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡꯅꯤ ꯑꯗꯨꯒ ꯑꯌꯤꯡꯕꯤꯒꯤꯁꯤꯅ ꯕꯣꯀꯨꯜ ꯄꯔꯦꯡꯅꯤ ꯏꯆꯦꯒꯤ ꯂꯤꯛ ꯃꯥꯡꯉꯦ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯁꯤꯗꯤ ꯏꯆꯦꯒꯤꯗꯨ ꯅꯠꯇꯦ ꯑꯌꯤꯡꯕꯤꯒꯤꯅꯤ ꯑꯌꯤꯡꯕꯤꯅ ꯑꯉꯥꯎꯕꯤ ꯍꯥꯏꯔꯤꯁꯤ ꯇꯥꯔꯦꯗꯅ ꯃꯁꯦ ꯑꯩꯒꯤ ꯂꯤꯛ ꯈꯪꯉꯤꯗꯅ ꯀꯨꯂꯩꯃ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ ꯑꯌꯤꯡꯕꯤ ꯃꯆꯨꯞ ꯄꯩꯗꯨꯅ ꯊꯧꯖ ꯁꯥꯏꯁꯦ ꯃꯄꯣꯠꯁꯨ ꯅꯠꯇꯅ ꯃꯄꯣꯠꯅꯤ ꯀꯥꯏꯅ ꯉꯝꯗ꯭ꯔꯥ ꯃꯥꯁꯨ ꯃꯥꯒꯤ ꯃꯥꯡꯈꯤꯕꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯑꯗꯨꯒꯤꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯌꯤꯡꯕꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯆꯥꯛ ꯊꯣꯡꯂꯤ ꯊꯣꯏꯕꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯉꯟꯅ ꯍꯜꯂꯛꯄꯅ ꯆꯥꯛꯈꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯥꯛꯇ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯅꯨꯄꯤ ꯅꯍꯥꯟꯈꯩ ꯍꯪꯒꯦ ꯇꯧꯔꯒ ꯁꯨꯝ ꯀꯥꯎꯏ ꯅꯪꯒꯤ ꯉꯛꯇ ꯁꯤꯔꯤꯕ ꯕꯣꯀꯨꯜ ꯄꯔꯦꯡ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯁꯥꯔꯤꯕꯅꯣ ꯆꯥꯎꯁꯨ ꯆꯥꯎ ꯁꯟ ꯌꯥꯝꯂꯝꯒꯗꯧ ꯃꯥꯜꯂꯤ ꯁꯤꯔꯣ ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯅ ꯁꯅꯥ ꯑꯃꯠꯇ ꯍꯥꯄꯛꯇꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯤ ꯕꯣꯀꯨꯜ ꯄꯔꯦꯡꯁꯦ ꯁꯥꯗꯨꯅ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯊꯤꯜꯂꯛꯑꯝꯕꯅꯤ ꯑꯗꯨꯗꯤ ꯇꯥꯟ ꯆꯥꯔꯦꯅꯦ ꯅꯪꯅ ꯂꯤꯛ ꯁꯥꯎ ꯍꯥꯏꯕꯗꯨꯒ ꯑꯁꯤꯅꯤ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯗꯤ ꯏꯃꯥ ꯏꯄꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯃ ꯂꯩꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯕꯁꯤꯃ ꯆꯍꯤ 2-3 ꯇꯛꯂꯐꯥꯎ ꯂꯩꯗꯕ ꯉꯝꯃꯤ ꯍꯤꯔꯥ ꯁꯦꯜ ꯄꯥꯏꯔꯀꯥꯟꯗ ꯅꯪꯅ ꯂꯩꯌꯨ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯩꯒꯗꯧꯔꯤꯕꯅꯤꯗ ꯍꯣ ꯈꯪꯖꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯨꯂꯩꯃ ꯆꯥꯛꯀ ꯊꯣꯡꯗꯦ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯄꯣꯔꯣꯛ ꯁꯣꯜꯂꯤ ꯑꯩ ꯏꯁꯥꯁꯦ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯤꯗ ꯇꯨꯛꯌꯥꯝꯕ ꯁꯅꯥꯗꯣ ꯂꯥꯏꯅ ꯍꯦꯛ ꯃꯥꯡꯉꯤꯗ ꯌꯥꯔꯦꯗ ꯋꯥꯈꯜꯗꯨ ꯁꯨꯝ ꯈꯟꯖꯤꯜꯂꯒ ꯂꯩꯔꯗꯤ ꯉꯥꯎꯗꯨꯅ ꯆꯠꯄ ꯇꯥꯔꯦ ꯆꯥꯛ ꯏꯁꯤꯡꯒꯁꯦ ꯊꯣꯡꯅꯕ ꯇꯧ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ ꯀꯔꯤꯒꯤ ꯆꯥꯛ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯤ ꯀꯥꯟꯁꯤꯗ ꯆꯥꯛ ꯀꯥꯏꯅ ꯂꯥꯝꯃꯒ ꯅꯁꯥꯅ ꯊꯣꯡꯉꯒ ꯆꯥꯎꯆꯣ ꯁ꯭ꯋꯥꯏꯗ ꯄꯦꯠꯄꯥ ꯇꯧꯔꯛꯀꯅꯨ ꯑꯔꯦꯝꯕꯗ ꯑꯩꯒꯤ ꯑꯁꯥꯎꯕꯁꯦ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤ ꯈꯣꯝꯕ ꯃꯍꯥꯛ ꯃꯥꯟꯅꯕ ꯇꯁꯦꯡꯅ ꯇꯜꯂꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯤꯡꯕꯤ ꯑꯗꯨ ꯍꯣꯕꯦ ꯏꯔꯨꯖꯕꯗ ꯃꯅꯤꯡ ꯑꯗꯨꯗ ꯃꯉꯛꯁꯝꯗ ꯁꯤꯕ ꯕꯣꯀꯨꯜ ꯄꯔꯦꯡꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯝꯂꯝꯕꯗꯨ ꯁꯤꯖꯤꯟꯕ ꯀꯥꯎꯗꯨꯅ ꯑꯗꯨꯃꯛ ꯏꯔꯨ ꯂꯨꯖꯐꯝ ꯑꯗꯨꯗ ꯍꯨꯟꯗꯣꯛꯂꯝꯂꯦ ꯀꯨꯂꯩꯃꯅ ꯃꯅꯤꯡ ꯆꯪꯂꯛꯄꯗ ꯕꯣꯀꯨꯜ ꯄꯔꯦꯡ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯗꯨꯅ ꯃꯍꯥꯛ ꯕꯣꯀꯨꯜ ꯄꯔꯦꯡ ꯑꯗꯨ ꯇꯥꯄꯥꯏꯗꯨꯅ ꯃꯅꯤꯡꯗꯨꯗꯒꯤ ꯄ꯭ꯔꯞ ꯆꯠꯈꯤ ꯀꯨꯂꯩꯃꯅ ꯇꯁ ꯈꯪꯕ꯭ꯔꯥ ꯂꯤꯛ ꯁꯤꯔꯦꯗꯅ ꯌꯥꯝ ꯀꯔꯦꯝꯅ ꯀꯣꯟꯅꯅ ꯈꯪꯉꯦ
ꯈꯪꯒꯅꯤꯕ ꯀꯣꯟꯁꯪꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡꯗꯣ ꯁꯥꯗꯣꯛꯂꯨꯒꯦꯕ ꯋꯥꯈꯜꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯅꯤꯃꯛ ꯍꯨꯔꯥꯟꯕꯤ ꯉꯥꯛꯇꯅꯤ ꯑꯌꯤꯡꯕꯤ ꯃꯉꯛꯁꯝꯗ ꯂꯤꯛ ꯁꯤꯗꯕꯗꯨꯗ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯃꯍꯥꯛ ꯃꯅꯤꯡ ꯃꯌꯥ ꯁꯥꯠꯄ ꯃꯈꯩ ꯃꯍꯥꯛꯀꯤ ꯂꯤꯛ ꯑꯗꯨ ꯊꯤꯔꯤ ꯑꯩꯕꯨ ꯁꯤꯗꯅꯤꯗ ꯅꯨꯔꯥ ꯅꯟꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯂꯧꯊꯣꯛꯇꯨꯅ ꯁꯤꯗ ꯊꯝꯂꯝꯕꯅꯦꯕ ꯑꯗꯨꯒ ꯂꯩꯔꯝꯗ꯭ꯔꯤꯁꯤꯅ ꯀꯅꯥꯅ ꯂꯧꯈ꯭ꯔꯖꯥꯠꯅꯣ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯃꯁꯥ ꯀꯧꯗꯅ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯏ ꯊꯣꯏꯕꯤ ꯁꯨꯃꯥꯡꯗ ꯁꯥꯟꯅꯗꯨꯅ ꯊꯣꯏꯕꯤꯗꯨ ꯂꯩꯔꯝꯃꯤ ꯑꯩꯅ ꯀꯧꯔꯤꯁꯤ ꯅꯪ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯇꯥꯔꯗꯤ ꯈꯨꯝꯃꯣꯏꯗ꯭ꯔꯣ ꯏꯃꯥ ꯇꯥꯔꯣꯏꯕ ꯅꯪ ꯃꯅꯤꯡꯗꯒꯤ ꯑꯩꯅ ꯏꯔꯨꯖꯐꯝꯗ ꯊꯅꯝꯕ ꯂꯤꯛꯇꯨ ꯅꯪ ꯂꯧꯊꯣꯛꯄ꯭ꯔꯥ ꯂꯧꯗꯤꯌꯦ ꯑꯩꯗꯤ ꯃꯅꯤꯡꯗꯁꯨ ꯆꯪꯗꯦ ꯇꯨ ꯃꯥꯏꯒꯤꯁꯤ ꯇꯥꯗ꯭ꯔꯤ ꯑꯩ ꯈꯪꯗꯦꯕ ꯑꯌꯤꯡꯕꯤ ꯃꯈꯥꯗꯨꯗ ꯉꯦꯛ ꯐꯝꯊꯗꯨꯅ ꯃꯈꯣꯡꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯇꯛꯅꯗꯨꯅ ꯀꯞꯂꯤ ꯑꯣ ꯃꯥꯡꯂꯕ ꯑꯩꯒꯤ ꯕꯨꯀꯨꯜ ꯄꯔꯦꯡ ꯃꯥꯡꯂꯕ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯑꯁꯥꯃꯟꯗꯅ ꯁꯦꯜ ꯀꯌꯥꯅꯣ ꯇꯤꯡꯂꯒ ꯁꯥꯈ꯭ꯔꯤꯅꯦꯕ ꯑꯩꯕꯨ ꯃꯥꯡꯂꯦ ꯊꯣꯏꯕꯤ ꯃꯌꯥ ꯑꯇꯦꯛꯄꯗꯨꯒ ꯈꯤ ꯅꯣꯛꯇꯨꯅ ꯑꯆꯥ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯅ ꯀꯞꯄꯁꯦ ꯂꯐꯣꯏ ꯆꯥꯔꯒ ꯈꯣꯡ ꯍꯥꯝꯕ ꯉꯝꯗꯕꯒꯤ ꯁꯪꯕꯒꯤ ꯁꯛꯇꯨ ꯌꯥꯝ ꯃꯥꯜꯂꯤ ꯑꯌꯤꯡꯕꯤ ꯐꯤꯅꯥꯠꯇꯨ ꯁꯠꯇꯨꯅ ꯃꯆꯥꯗ ꯊꯣꯝꯃꯤ ꯃꯥ ꯄꯥꯄꯤ ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯑꯩ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯀꯨꯂꯩꯃ ꯕꯣꯀꯨꯜ ꯄꯔꯦꯡꯗꯨ ꯄꯤꯗꯨꯅ ꯀꯣꯟꯁꯪꯗ ꯂꯥꯛꯇꯨꯅ ꯍꯥꯏ ꯗꯥꯗꯥ ꯁꯤꯒꯤ ꯂꯤꯛꯁꯤꯃꯇ ꯁꯥꯗꯣꯛꯀꯦꯕ ꯀꯨꯂꯩꯃ ꯂꯤꯛꯇꯨ ꯄꯨꯊꯣꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯄꯤ ꯅꯨꯄꯥꯗꯨ ꯂꯤꯛꯇꯨ ꯂꯧꯗꯨꯅ ꯃꯨꯟꯅ ꯌꯦꯡꯏ ꯁꯤꯗꯤ ꯍꯞꯇꯥꯃꯨꯛꯀꯤ ꯃꯃꯥꯡꯗ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡꯗꯒꯤ ꯕꯣꯀꯨꯜ ꯄꯔꯦꯡꯗ ꯁꯥꯗꯣꯛꯈꯤꯕ ꯂꯤꯛꯇꯨ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯑꯩꯅ ꯁꯥꯈꯤꯕꯗꯨꯅꯤ ꯀꯨꯂꯩꯃ ꯉꯛꯅ ꯍꯥꯏꯔꯤꯁꯤꯕꯨ ꯗꯥꯗꯥ ꯕꯦꯝꯃ ꯂꯤꯛꯁꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡꯗꯒꯤ ꯕꯣꯀꯨꯜ ꯄꯔꯦꯡꯗ ꯁꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩꯅ ꯁꯥꯈꯤꯕꯅꯤ ꯀꯨꯏꯗ꯭ꯔꯤ ꯍꯞꯇꯥꯃꯨꯛꯇ ꯉꯥꯏ ꯁꯅꯥꯁꯤ ꯁꯥꯗꯣꯛ ꯁꯥꯖꯤꯟ ꯇꯧꯕꯁꯤ ꯁꯅꯥꯗꯁꯨ ꯃꯥꯡꯏ ꯃꯆꯨꯁꯨ ꯐꯖꯕ ꯋꯥꯠꯀꯅꯤ ꯀꯨꯂꯩꯃ ꯆꯤꯡꯅꯕꯅ ꯍꯦꯟ ꯇꯍꯥ ꯍꯪꯏ ꯗꯥꯗꯥ ꯂꯥꯛꯑꯝꯕ ꯅꯨꯄꯤꯗꯨ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯗꯥꯗꯥ ꯍꯪꯕꯤꯍꯧꯕ꯭ꯔꯥ ꯅꯨꯄꯥꯗꯨꯅ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯑꯌꯤꯡꯕꯤ ꯍꯥꯏꯕꯅꯤ ꯀꯨꯂꯩꯃ ꯃꯤꯍꯨꯜꯗꯨ ꯇꯤꯡ ꯂꯥꯎꯏ ꯈꯜꯂꯤ ꯋꯥꯈꯜꯗ ꯑꯩꯅ ꯈꯟꯕꯗꯨ ꯆꯨꯝꯂꯦꯗꯅ ꯗꯥꯗꯥ ꯂꯤꯛꯇꯨ ꯃꯆꯨ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯍꯥꯟꯅꯒꯤ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯥꯗꯣꯛꯄꯤꯌꯨ ꯂꯣꯏꯕꯒ ꯑꯩ ꯂꯧꯕ ꯂꯥꯛꯆꯒꯦ ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯁꯥꯔꯝꯂꯒꯦ ꯀꯨꯂꯩꯃ ꯃꯌꯨꯝꯗ ꯇꯍꯥ ꯍꯜꯂꯛꯇꯨꯅ ꯑꯌꯤꯡꯕꯤꯒꯤ ꯀꯥꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯃꯥꯡꯗꯨꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯍꯥꯏ ꯍꯨꯔꯥꯟꯕꯤ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡ ꯍꯨꯔꯥꯟꯕꯤ ꯐꯅꯕꯨ ꯉꯝꯃꯤꯅꯦ ꯃꯤꯒꯤ ꯎꯄꯨꯗꯒꯤ ꯂꯤꯛ ꯍꯨꯔꯥꯟꯗꯨꯅ ꯕꯨꯀꯨꯜ ꯄꯔꯦꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯁꯤꯕ ꯉꯝꯃꯤꯅꯦ ꯑꯌꯤꯡꯕꯤ ꯂꯤꯛ ꯃꯥꯡꯈꯤꯕꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯝꯅ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡ ꯆꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯉꯛꯄꯨꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯥꯏ ꯑꯩꯒꯤ ꯕꯨꯀꯨꯜ ꯄꯔꯦꯡꯗꯨꯅ ꯏꯆꯦꯅ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯣ ꯀꯨꯂꯩꯃ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯅꯪꯒꯤ ꯀꯥꯏꯅ ꯏꯕꯦꯝꯃ ꯃꯗꯣ ꯑꯩꯒꯤ ꯂꯤꯛ ꯈꯪꯉꯕ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯁꯥꯕ ꯑꯩꯒꯤ ꯕꯨꯀꯨꯜ ꯄꯔꯦꯡ ꯍꯨꯔꯥꯟꯕꯤꯁꯦ ꯑꯩꯈꯛ ꯅꯠꯇꯦ ꯏꯆꯦꯁꯨꯅꯤ ꯍꯨꯔꯥꯟꯕꯤ ꯕꯨꯀꯨꯜ ꯍꯨꯔꯥꯟꯕꯤ ꯀꯨꯂꯩꯃ ꯃꯥꯁꯨ ꯂꯥꯜꯂꯨꯕ ꯀꯧꯕꯅꯤꯅ ꯋꯥ ꯆꯥꯎꯅ ꯉꯥꯡꯕ ꯉꯝꯗꯦ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯝꯗꯥꯏ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯀꯅꯥ ꯅꯠꯇꯦ ꯈꯟ ꯉꯥꯛꯄꯤꯔꯕꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯍꯦꯛ ꯇꯧꯔꯝꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯅꯪꯕు ꯅꯔꯨ ꯀꯣꯛꯍꯟꯒꯗꯧꯕꯅꯤ ꯈꯪ ꯑꯌꯤꯡꯕꯤꯁꯨ ꯍꯥꯏ ꯏꯆꯦꯁꯨꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯍꯨꯔꯥꯟꯂꯤ ꯆꯠꯂꯕ ꯑꯩꯕꯨꯁꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯁꯨꯅꯨ ꯇꯩꯗꯨꯅ ꯈꯣꯡꯒꯣꯏꯅꯒꯗꯧꯕꯅꯤ ꯈꯪ ꯑꯅꯤꯃꯛ ꯂꯥꯜꯂꯨꯔꯕ ꯀꯧꯕꯅꯤꯅ ꯁꯟꯗ꯭ꯔꯦꯝꯕꯤ ꯍꯨꯔꯥꯟꯕ ꯕꯣꯀꯨꯜ ꯍꯨꯔꯥꯟꯕꯗꯨ ꯁꯣꯞꯅꯕ ꯇꯥꯔꯦ ꯈꯟ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯥꯜ ꯀꯨꯞꯁꯤꯟꯗꯨꯅ ꯃꯆꯤꯟ ꯀꯥꯡꯗꯨꯅ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯋꯥꯀꯠꯂꯨꯗ꯭ꯔꯤ